Tampaki Police Station Taragamapanna Konba Mafamsing Natana State Asigi Lemhauriba Atay Mafamsing Disturbed Area Status Tha Taruk Amaga Sangdokre. Home Department ki Commissioner A. Ashok Kumar na Governor ki Ming da Thokpa notification amagi matung inna State Asigi Housing Oiriba Law and Order ki Fibam Asi Ngak Nanaba Hotnabada Security Agency Sing Mathau Yamna Jinbana Disturbed Area Status ki Matang da Kupna Khanaba Ngamdri. Maramasina Disturbed Area Status Thamba Amadi Lokthokpa Asi Yamna Aruba Hiram Ama Oibana Housing Maki Oinadi Review Taubada Kudong Chadri Haina Laingak Asina Lawi Masigi Mathakta Disturbed Area Status Asi Hana Lokthokiba Aduda Adumak Lepa Haina Laingak Asina Warep Laure Maramaduna Abspa 1958 ki Section 3 ki Makada Imphal Lamphel City Singzamai Shekmai Lamsang Pachoy Wangoi Porompat Haingang Lamlai Irilbung Laimakong Thaubal Bisnupur Nambol Moirang Kakching Amadi Jiribam Police Station na Konba Mafamsing Asi Natana Atay Mafamsing da Disturbed Area Status Asi Makata na Hayengdagi Tha Taruk Sangdokle Hairi